Hauzik chathariba Board of Secondary Education Manipur bosemna lauba HSLC Examination gi ngasi Social Science Open numitta mahut sinduna exam tharamba maheiroi ama yaona punna maheiroi mari tanthokhre hairi maheiroi mari adugi manungda maheiroi ahumdi Borobekra Higher Secondary School la center taba roll number na 17737 17671 amadi 17761 ni hairi loinana mahut sinduna exam tharamba maheiroi adu Ideal High School Palelda center tabani mahaki roll number na 15606 ni haina Controller of Examination L Mangising na thadorpa cherola man hairi